Tamenglong District manung channa Imphal Jiribam Lambi Nungdalal Mapada Ching Ningkhaibadagi Imphal Jiribam National Highway Phaonakhidre Thodok adu ngasi iyuk pung 8 rom tabada ke sinam amasung Nungangkhulgi marakta leiba Nungdalal Mapada thokibani Meter kuntra rom Ching Ningkhaibadagi marum oiraga Lambi Phaonakhidabadagi gari chani rom mapamadu panduna leire hairi mapamadu panduna leiriba gari sing adugi manungda thau yauna nomada changdaba yadaba potlam kaya puba gari singa loinana LPG tanker kaya su yauri National Highways and Infrastructure Development Corporation Limited NHIDCL na excavator amati ate heavy machinery kaya thazinduna lambi adu sengdokpagi thabak chathari Ningsing Bayabadi IMD na ngarang lamdam asida red warning pikibaga loinana Tamenglong District ke loising loya dangasi amasung hayeng akhak araw yawba akanba nung churuba yai haina phongdokebane amaromda Senapati District ta orange amadi yellow warning issue tawduna June 3 phawba akanba nung chugani haina phongdokebane